ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯕꯣꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯉꯥ ꯌꯥꯝ ꯐꯖꯅ ꯐꯥꯅꯔꯛꯑꯦꯕꯀꯣ ꯄꯨꯊꯤꯁꯦ ꯂꯣꯏꯅ ꯃꯔꯨꯝ ꯆꯪꯉꯦ ꯉꯁꯤꯗꯤ ꯄꯨꯊꯤꯒ ꯑꯗꯨꯒ ꯁꯦꯕꯣꯠꯀ ꯊꯣꯡꯗꯔꯛꯑꯒꯦ ꯃꯌꯥꯝ ꯉꯥ ꯃꯅꯝ ꯇꯥꯕꯗ ꯍꯧꯗꯣꯡꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯍꯧꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯁꯦꯕꯣꯠ ꯁꯨꯝ ꯁꯥꯡꯕꯁꯦ ꯀꯩꯁꯨꯝ ꯍꯥꯎꯇꯕꯅꯦꯕꯀꯣ ꯁꯨꯃꯨꯛ ꯇꯦꯜꯂꯒ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯗꯣ ꯑꯗꯨꯅ ꯍꯦꯟꯕꯅꯤ ꯍꯥꯎꯕꯗꯤ ꯁꯨꯃꯥꯏꯅ ꯁꯤꯀꯪꯅꯕꯁꯦ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯎꯇ꯭ꯔꯒꯁꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯄꯥꯟꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯕꯖꯥꯔꯗꯩ ꯂꯧꯔꯛꯄꯅꯤ ꯀꯜꯂꯦ ꯌꯥꯝꯅ ꯀꯜꯂꯦꯍꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯗꯨꯗꯤ ꯑꯗꯨꯝ ꯈꯦꯠꯂꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯕꯅꯦꯕꯀꯣ ꯁꯤꯗꯤ ꯀꯜꯂꯕꯅꯤꯅ ꯍꯥꯎꯔꯣꯏ ꯑꯗꯨꯝ ꯃꯀꯨ ꯈꯣꯛꯑꯒꯦ ꯁꯤꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯁꯦꯕꯣꯠꯀꯗꯣ ꯆꯥꯅꯤꯡꯉꯛꯏ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯏꯄꯥꯝꯗ ꯁꯦꯕꯣꯠ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ ꯄꯥꯜꯂꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯃꯃꯥꯅꯁꯨ ꯑꯩꯒꯤ ꯆꯥꯅꯕꯅ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯩꯗꯤ ꯏꯅꯦꯝꯕꯣꯛꯅ ꯑꯃꯨꯛ ꯊꯥꯔꯦ ꯄꯥꯜꯂꯦ ꯃꯌꯥꯝ ꯑꯗꯩ ꯆꯥꯔꯦ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯔꯨꯗꯣ ꯀꯪꯍꯟꯕꯅꯦꯕꯀꯣ ꯄꯥꯝꯕꯤꯗ ꯃꯁꯥꯗ ꯑꯗꯨꯝ ꯃꯔꯨ ꯈꯔ ꯀꯪꯍꯟꯕꯒꯤ ꯁꯦꯕꯣꯠ ꯊꯝꯕꯅꯦ ꯑꯗꯣ ꯃꯤꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯨꯠꯈꯔꯦ ꯁꯦꯕꯣꯠ ꯍꯧꯖꯤꯛꯐꯥꯎ ꯍꯧꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯔꯨꯁꯨ ꯂꯩꯇ꯭ꯔꯦ ꯏꯄꯥꯝꯗꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯀꯣ ꯃꯨꯠꯈ꯭ꯔꯦ ꯏꯄꯥꯝꯗꯁꯨ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯗꯩ ꯆꯥ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯁꯤꯒ ꯈꯔ ꯁꯣꯏꯕ ꯍꯧꯒꯠꯂꯦ 2 hours later ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯨꯊꯤꯁꯦ ꯃꯔꯨꯝꯁꯨ ꯆꯪꯕ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯀꯨ ꯈꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯃꯀꯨ ꯈꯣꯛꯀꯦ ꯇꯧꯏ ꯏꯆꯥ ꯅꯨꯄꯥꯁꯨ ꯉꯁꯥꯏꯗꯩ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯌꯦꯕꯀꯣ ꯑꯩꯒ ꯑꯗꯨꯝ ꯂꯩꯒꯦꯅ ꯇꯧ ꯂꯩꯔꯦ ꯑꯗꯨꯏꯗꯨꯅ ꯁꯤꯒ ꯑꯩꯈꯣꯏ ꯄꯥꯛꯄꯤꯅ ꯉꯥ ꯃꯀꯨ ꯈꯣꯛꯄꯤꯔꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯦꯡ ꯂꯧꯕ ꯆꯠꯈꯤꯑꯕꯀꯣ ꯑꯩꯈꯣꯏꯒꯤ BPL ꯀꯥꯔꯗ ꯂꯩꯌꯦ ꯑꯗꯨꯗꯨꯅ ꯆꯦꯡ ꯍꯦꯛ ꯐꯪꯉꯦ ꯑꯗꯨꯒꯤ ꯆꯦꯡ ꯂꯧꯕ ꯆꯠꯈꯤ ꯑꯉꯥꯡꯁꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯐꯧ ꯊꯣꯡꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯃꯔꯦꯡ ꯍꯟꯗꯛꯁꯦ ꯃꯑꯣꯡꯒꯤ ꯅꯤꯡꯉꯥꯏ ꯑꯍꯩ ꯑꯍꯩꯕ ꯍꯧꯒꯠꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯅꯤꯡꯉꯥꯏ ꯃꯑꯣꯡ ꯍꯩꯒꯠꯂꯛꯑꯦ ꯑꯗꯨꯅ ꯁꯥꯟꯅꯅ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯒ ꯑꯗꯨꯝ ꯅꯞꯅ ꯂꯩꯒꯦ ꯁꯤꯅꯤ ꯃꯤꯅ ꯈꯛꯇꯪ ꯉꯥꯡꯉꯁꯨ ꯌꯥꯗꯦꯕꯀꯣ ꯍꯦꯛꯇ ꯄꯦꯊꯅ ꯁꯨꯃꯥꯏꯅ ꯀꯞꯇꯣꯏꯕ ꯈꯪꯕ꯭ꯔꯥ ꯁꯥꯟꯇꯤꯒ ꯐꯪꯕ ꯖꯥꯠ ꯅꯠꯇꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯛꯄꯤ ꯂꯥꯛꯏ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯥ ꯃꯀꯨ ꯈꯣꯛꯄꯤꯔꯤ ꯃꯅꯝꯃ ꯑꯉꯥꯡꯅ ꯖꯦꯠꯁꯜꯂꯦ ꯍꯥꯏꯅ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯉꯥꯡ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯁꯦ ꯄꯥꯛꯄꯤ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯩꯕꯀꯣ ꯃꯅꯤꯡꯗ ꯔꯣꯁꯅꯤꯁꯨ ꯂꯩꯌꯦ ꯃꯉꯣꯟꯗ ꯀꯥꯞꯄꯛꯀꯅꯣ ꯍꯥꯏ ꯑꯗꯨꯅ ꯃꯥ ꯀꯥꯞꯄꯔꯣꯏꯒꯦ ꯃꯣꯏ ꯍꯦꯛ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯁꯨꯏꯌꯦ ꯃꯥꯅ ꯑꯍꯟꯅꯦ ꯑꯩꯈꯣꯏ ꯄꯥꯛꯄꯤꯅ ꯑꯍꯟꯅꯦꯕꯀꯣ ꯄꯥꯛꯄꯤꯅꯦ ꯔꯣꯁꯅꯤꯅꯦ ꯄꯥꯝꯍꯩꯕꯅꯦ ꯃꯣꯏ ꯑꯍꯨꯝ ꯍꯦꯛ ꯂꯥꯛꯑꯦ ꯑꯉꯥꯡ ꯁꯥꯟꯅꯕ ꯑꯗꯣ ꯑꯉꯥꯡꯁꯦ ꯅꯍꯥꯟꯉꯩꯗꯤ ꯃꯣꯏꯒ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯅꯦꯕꯀꯣ ꯉꯔꯥꯡꯗꯒꯤ ꯑꯉꯥꯡꯁꯦ ꯀꯗꯔ ꯑꯃ ꯍꯧꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯌꯦꯕꯀꯣ ꯁꯥꯟꯅꯧ ꯋꯥꯏꯁꯨ ꯌꯥꯗꯕ ꯁꯪꯒꯣꯝ ꯊꯧ ꯋꯥꯏꯁꯨ ꯌꯥꯗꯕ ꯋꯥ ꯈꯨꯗꯤꯡꯒꯤ ꯀꯞꯄ ꯑꯗꯨꯝ ꯇꯧ ꯂꯩꯌꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯑꯩꯅ ꯑꯣꯏꯅ ꯄꯝꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯛꯄꯤꯅ ꯉꯥ ꯁꯦꯝꯕꯤꯔꯤ ꯃꯃꯥꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯃꯥꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯉꯁꯤꯗꯤ ꯃꯤꯅꯨ ꯉꯥ ꯉꯥꯏꯔꯤ ꯑꯃ ꯁꯣꯝꯗ ꯄꯤꯖꯗꯣꯏꯃꯤ ꯃꯌꯥꯝ ꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏ ꯄꯥꯛꯄꯤꯅ ꯉꯥ ꯕꯖꯥꯔ ꯇꯧꯕ ꯂꯣꯏꯔꯦ ꯈꯔ ꯑꯃ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯛꯄꯤꯒꯤ ꯔꯦꯁꯤꯄꯤ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯉꯥꯡ ꯂꯩꯕ ꯀꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯃꯨꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯔꯥ ꯍꯟꯗꯛ ꯀꯗꯔ ꯑꯃ ꯐꯠꯇ꯭ꯔꯦꯕꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯞꯅ ꯂꯩꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯛꯄꯤꯒꯤ ꯉꯥ ꯊꯣꯡꯕ ꯔꯦꯁꯤꯄꯤ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯁꯦ ꯉꯁꯤ ꯄꯨꯊꯤ ꯊꯣꯡꯉꯒ ꯔꯦꯁꯤꯄꯤꯁꯦ ꯐꯖꯅ ꯍꯥꯞꯆꯒꯦꯅ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯅ ꯃꯃꯥ ꯂꯩꯔꯝꯃꯗꯤ ꯃꯃꯥꯅ ꯑꯗꯨꯝ ꯑꯉꯥꯡ ꯄꯝꯃꯒ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯀꯗꯕꯀꯣ ꯑꯗꯣ ꯃꯃꯥꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯞꯅ ꯂꯩꯈ꯭ꯔꯦꯕꯀꯣ ꯅꯤꯡꯉꯥꯏ ꯇꯧꯅ ꯑꯗꯨꯅ ꯄꯥꯛꯄꯤꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯅꯥꯀꯟꯗ ꯑꯃ ꯇꯧꯔꯤꯁꯦ ꯂꯣꯠꯈ꯭ꯔꯦ ꯂꯩꯌꯨꯗꯅ ꯅꯦ ꯔꯣꯁꯅꯤꯒ ꯑꯝꯇ ꯂꯩꯌꯨ ꯅꯨꯡꯁꯤꯕꯅꯤ ꯆꯣ ꯑయ్ꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯑꯃꯨꯛꯅꯦ ꯅꯦ ꯔꯣꯁꯅꯤꯒ ꯑꯝꯇ ꯂꯩꯌꯨ ꯅꯨꯡꯁꯤꯕꯅꯤ ꯆꯣ ꯗꯩꯗꯕꯤ ꯍꯣꯔꯦꯟ ꯉꯥꯗꯣ ꯂꯣꯏꯔꯦ ꯆꯣ ꯀꯥꯛ ꯀꯥꯏ ꯍꯩꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯇꯤꯜꯍꯧꯅ ꯖꯩꯔꯛꯑꯒꯦꯕꯀꯣ ꯌꯦꯅꯝꯗꯣ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦꯕꯀꯣ
Siga sebot leire siga alu khara hape mayam yanam se kai mangrage na thiba siga lot na lerme aidi nem bani na ko udaba hai tare khara nemja bani na aduna siga lerme soidarage si oina hapcharage yanam se mallaga yam hawadra khangde ngasi ginjang se bai tamba ma dum laksare sa pasna yadre mina kedore pare ki hả? Con nào gọi là tay nuôi mà ninh đây phải nó này làm cái đấy nhà ra ôi này con này đang có mà trả này ra là khi này mà mắm trong thì ra 15 minutes later. Ma'am chak ti mai chan chala e haubra hautabra hangba kawre ba ko ai di chak cha ba mu loiselle pura loi gar sit nan cha re ado angang ani siga hangge chang hinjang kamai tawi haubra haubra ni kem hawe Rosni di ai ga manara me ma se puthi cha de ba ko ai su puthi cha de hinjang tani ko ni chai se Pakpi kamai tau ge haubra hawi kai kem hawi no kem hawi no thay rồi hawi mẹ hawi sao làm sao bắt bơ rồi bây nha quan xe sắt thèn đây là cái mà thằng cái blog ngoài và xem rất ok comment hãy biết là ô khôi nó mày dính của đinh ghi mukbang tàu bagi thằng là những cái thằng gì đó ấy cha mà thật bự gì thằng đó cha ninh điểm rồi mẹ em cha mà gì nhé ngoài bên này thằng đó cha mà thật gì vậy cha bây thật bây giờ thằng gì vậy mẹ em nhau ra được rồi thằng đấy Angang sinh thằng đi cha bây thật bây thằng cái hao bắt đầu cái cha thật cái ai vô thật rồi